MLA singgi yummai tharaga hojik thokliba irang asi nemthagani hairabadi mahak masana mashagi yummai thagani haina thanga assembly constituency ge MLA T.Robindro na phongdokre mahak na makha na hai hojik thokliba irang asi athoba matamda loisinaba makhoi gi oiba maikei dige tauba yaba thabak seng paikhatli masida miyamna pendaba leirabadi mahak miyam gi damak leibani miyamna yadrabadi MLA famdagi thadokani haiba wafam so phongdokki haijo haibatabdi laibak Manipur miyam prajagi damakta mayam na pamba thabak ai punamak tabada loni yare MLA to haijo ayak to ani aduga MLA to ga phani haraga su yare kan group character sagalaga kam kharamna MLA yumai thani adai yumai thani haibata su ai yumai tharaga thoiba classes hoki sinau singa maitai ge khane basi loina phani haita di haibiro mayam la thadu ai ta haiga thajar ga su mai man tamse